ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯜꯂꯣꯜ ꯇꯝꯖꯒꯦ꯫ ꯃꯣꯔꯦꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯅ ꯆꯣꯡꯊꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯒꯅꯤ꯫ ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ: ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯁꯥ ꯀꯛꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯥ ꯂꯩꯕ ꯆꯪꯂꯨꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2.5 ꯐꯥꯏꯟ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯡꯕ ꯍꯣꯇꯦꯜꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯄ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 3,500 ꯐꯥꯏꯟ ꯂꯧꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ꯫ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯔꯩꯕꯥꯛ ꯚꯥꯔꯠꯇ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ SP ꯑꯣꯏꯔꯤꯕ TH ꯀ꯭ꯔꯤꯁꯅꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯄꯥꯎꯆꯦ ꯑꯁꯤꯒ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ SPꯒꯤ ꯊꯧꯄꯨꯗꯨꯅ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ TH ꯀ꯭ꯔꯤꯁꯅꯇꯣꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯟꯗꯛ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯔꯦꯗ ꯍꯥꯟꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯕ SDPO CH ꯑꯅꯟꯒꯤ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯂꯃꯟ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯟꯒꯤ ꯃꯆꯥꯅꯨꯄꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ASIꯒꯤ ꯐꯝ ꯊꯤꯟꯗꯣꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯄꯤꯐꯝ ꯊꯣꯛꯄ ex-gratia ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M. ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯁꯦꯂꯨꯠ ꯄꯤꯖꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅ ꯑꯐꯕ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ꯫ ꯄꯛꯀꯥꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯨꯂꯤꯁ ꯒꯦꯁꯠ ꯍꯥꯎꯁꯅꯆꯤꯡꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯄꯨꯂꯤꯁ ꯒꯦꯁꯠ ꯍꯥꯎꯁ ꯑꯁꯤꯗꯤ ꯋꯥꯔ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯀꯆꯥ ꯁ꯭ꯇ꯭ꯔꯛꯆꯔ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯕꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯌꯥꯝꯅ ꯀꯣꯝꯅ ꯊꯣꯛꯏ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯐ ꯑꯣꯏꯗꯦ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯠꯊꯔꯦ, ꯂꯣꯏꯅꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯁꯤꯃꯛꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯄꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯒꯤ ꯃꯔꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯊꯃꯣꯏꯗ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯅꯧꯕ ꯃꯇꯝꯒ ꯆꯨꯅꯕ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯔꯦꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯁꯥ ꯀꯛꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁꯥ ꯂꯩꯕ ꯆꯪꯂꯨꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2.5 ꯐꯥꯏꯟ ꯂꯧꯕꯒꯤꯊꯕꯛ ꯆꯠꯊꯕꯗ ꯅꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯡꯕ ꯍꯣꯇꯦꯜꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯄ ꯊꯦꯡꯅꯔꯕꯗꯤ ꯂꯨꯄꯥ 2,500 ꯐꯥꯏꯟ ꯂꯧꯏ꯫ ꯃꯁꯤꯃ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯈ꯭ꯔꯕ ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩ ꯏꯃꯨꯡ ꯀꯌꯥꯅ ꯂꯣꯏꯔꯝꯕ ꯍꯨꯏ ꯀꯌꯥ ꯍꯥꯟꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯈꯣꯝꯖꯤꯟꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯐꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯨ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯁꯦꯐ ꯑꯣꯏꯒꯗꯕ ꯃꯐꯝ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥ ꯑꯃꯗꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯊꯧꯕ ꯀꯌꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯗꯨꯛ ꯊꯧꯃꯩ ꯊꯥꯗꯨꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯒꯗꯒꯦ, ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣꯁꯤꯡꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ RAFꯅ ꯉꯔꯥꯡ ꯆꯔꯥꯞꯀꯣꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯉꯔꯥꯡ ꯎꯔꯤꯄꯣꯛ ꯆꯔꯥꯞꯀꯣꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAFꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯗ ꯑꯦꯗꯚꯣꯀꯦꯠ ꯑꯃ, ꯄꯥꯎꯃꯤ ꯑꯃ ꯌꯥꯎꯅ ꯅꯨꯄꯤ 9 ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤꯅ ꯎꯔꯤꯄꯣꯛ ꯆꯔꯥꯞꯀꯣꯠ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯝꯕꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯌꯝ ꯇꯣꯝꯆꯥ ꯃꯩꯇꯩꯅ ꯍꯥꯏ, ꯀꯣꯔꯠ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯂꯩꯕ ꯇꯥꯔꯕꯗꯤ IO ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ SPꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫
State Force ki nupi police personnel kaya laina ngarang repeat action force ki kanguna miyam adubu tangkhainaba hotnabada nupi angang yauna micham kaya da khut thabada natana mobom kaptan tangkhaiba horakhiba thawong adu yaningte maduda natana mafam aduda lairiba nupi angang amadi court aduda thabak tawba ukil ama aso apan nangkhiba thawdo atu condemn tawi haina phongdokhi ngasigi wakat mifam chathakhibaga loinana warep kaya sulauki warepsin adugi manungda ngasigi oina high court amadi Chara court amadi atai court singda tangai fadaba case ki lakpat natana atopa thaba amat tawdaba security force na achup arangi wayel from oiriba senglaba court complex manungda kai hemba thawong chathakhiba asi matungda amuk tawhandaba thokiba thawdo adu high court of Manipur gi retired justice amana lusinglaga inquiry ama chayo amagi manungda chathanba repeat action force RAF ki kanguna court complex manungda electric Batam stick sijinaduna amadi mobomna chingba kapana chingba condemn tawbuk loinana aingi matung ina lokhapam thopa thabak sing lokhapana chingba kaya yauri ngasigi wakat mifam aduda senior advocate singchu saru yaki senior advocate singi manungda khaidem bani huidrom lalita high court bar gi senior advocate oibadat natana president oiriba nimonjan amadi ambagi president tomcha chu saru yaki punna advocate nupa nupi chamri romna saru yaki Panba yabadi ngarang thokiba thawdo adu tha asigi tarahumdogi numidangda chingaren tespurda thokiba thawdokta chenai habigi maralda numitara mangani gi judicial custody remand lauthaduna hauji fajinduna thamliba naha taru asi condition amata yawdana thado haiduna ngarang maikai kayadagi ngarang charap court tamna khoisaunaraba miyamna thomjilakkiba aduda Rapid Action Force RAF ki kanguna mathong maram khangdana court complex manungda Sangsilaga miyamda kai hemba thawong chathakibani Kuki mentor singna akanba mawongda Nongmei kapsilaktrabasu makhatana sugunuda Nongmei kapsilakri February 13 dagi hauna Kuki mentor singna Churachandpur district ka Kaching district Lonaba Churachandpur ge dongyang amadi lalon faina singbadagi ata akham leitana sugunugi mafom kayada bom amadi Nongmei kapsilakhiba adu ngarang state security force amadi central force anina coming operation chathaba hobadagi lepkhre adubo hanagu akanba mawongda bom amadi Nongmei kapsilaktrabasu makhatana Nongmei round kaya sugunuromda kapsilakri ngarang numidang pung 3 amadi 9 tarapa matamdasu kokisingna laron phairomdagi sugunu tamna Nongmei round kaya kapsilaki masigi matungda numidang pung 10 makhai amadi 12 khara helakpadasu Nongmei round khara kapsilapaki khunja singna taba phangki adubo sugunu maikaidagi khulngapa khunja volunteers sing amadi security force na handana Nongmei kapkhiba laikhide hairi Pau asin hai ngarang ayuk pung 9 makhaidagi hauna Central Security Force amadi Kaching District Police ki SP yauna sugunugi tunga ba mafamsingda coming operation chathaduna haujiksu area domination tawduna lairibani masigi matungdagi kukimental singna dongyang amasung lalon fairomdagi sugunugi mafam kayada kanba mawongda Nongmei amadi bom kapsilakpa adum lepkibani haujiksu sugunugi tunga ba mafam kayada State Security Force amadi Central Force singna koina zatuna pamdaba thawdok thoktanaba kuki terrorist sing takthoknabagi thabak lokhatuna lei hairi panba yabadi February 13 dagi kuki mental singna sugunugi tunga ba mafomda bomna nongchubagumna kapsilakkiba aduda yung kaya amang ata thoanbada natana bom makhol tabadagi ahal mari heart attack amadi BP stroke tawduna laikhidabata natana BSF personnel ani khulngapa khunja ama bom machena panduna aso apanangkiba laikhrabani Laimakong ex-service colony da kuki sing changdu laihanaba army sing na hotnabadagi mafamdada laimba maitai sing na tingkre Laimakong manungda lariba Laimakong ex-serviceman colony Laimakong singmang hadiba mafam asida mahausadagi hauna naga kuki amadi maitai sing punna khundaminanduna nuksijana lairapa mafam ama oiramki adubo handak kangbu anigi irang asidagi kuki singna maitai singi yum mai thaduna talakhibadagi mafam aduda hana khundaramba Maitai amadi kuki sing laibak ngamdaduna lairakibani adubu ngarang Laimakongda lariba army gi lusingba kharana kuki sing mafam aduda changduna laihanaba hotnarakpada maitai singna athingba pibadagi laihankidre hairi pause asina phangba paugi matung inadi ngarang numidang pung 3:45 taba matamda kuki imung khara Laimakong ex service colony gi mafam asida army na ayaba pibadagi lainaba lakhibani Pau asi tabadagi mafam aduda mahausadagi khunda laitaduna lairakpa haujingna lanjenaduna lariba maitai imung kayagi ahal lamansing amadi naharo kaya laktuna armina mafam aduda kuki sing changduna laihanaba honaribadu
ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ꯫ ꯂꯣꯏꯅꯅ ꯑꯥꯔꯃꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯌꯥꯒ ꯑꯀꯟꯕ ꯋꯥꯍꯩ ꯐꯥꯎꯕ ꯉꯥꯡꯅ ꯁꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯑꯥꯔꯃꯤꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤꯕꯗꯤ ꯂꯩꯃꯈꯣꯡ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯄꯨꯟꯅ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯛꯇꯃꯛ ꯆꯪꯗꯨꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯍꯥꯏꯕꯁꯤ 39 ꯚꯤꯂꯦꯖ ꯅꯝꯕꯔ ꯈꯨꯔꯈꯨꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ ꯑꯃꯗꯤ ꯗꯤꯁꯤꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯥꯔꯃꯤꯒꯤ ꯃꯨꯛꯅꯕ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5ꯗꯒꯤꯅ 9:30 ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯂꯩꯃꯈꯣꯡ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯍꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯃꯈꯣꯡ ꯑꯦꯛꯁ ꯁꯔꯚꯤꯁꯃꯦꯟ ꯀꯣꯂꯣꯅꯤ ꯑꯃꯗꯤ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯅꯆꯤꯡꯕꯗ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯃꯩꯇꯩ, ꯅꯥꯒꯥ, ꯀꯨꯀꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯈꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩꯁꯤꯡꯅꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩ ꯊꯥꯍꯧꯗꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯃꯍꯩꯔꯣꯏ 31351ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2024 ꯉꯁꯤ ꯃꯍꯩꯔꯣꯏ 31351ꯅ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯍꯤꯜꯁ ꯑꯃꯗꯤ ꯕꯦꯔꯤ ꯑꯦꯔꯤꯌꯥ ꯑꯅꯤꯗ ꯄꯨꯟꯅ ꯁꯦꯟꯇꯔ 111 ꯄꯤꯗꯨꯅ ꯁꯥꯏꯟꯁ, ꯑꯥꯔꯠꯁ ꯑꯃꯗꯤ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏ 32351ꯅ ꯄꯔꯤꯈꯥ ꯑꯁꯤ ꯊꯥꯈꯤ꯫ ꯃꯁꯤꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯍꯩꯔꯣꯏ 22631, ꯑꯥꯔꯠꯁꯇ ꯃꯍꯩꯔꯣꯏ 8100 ꯑꯃꯗꯤ ꯀꯃꯔꯁꯇ ꯃꯍꯩꯔꯣꯏ 620ꯅ ꯑꯦꯛꯖꯥꯝ ꯊꯥꯔꯤ꯫ ꯇꯨꯡꯒꯤ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯧꯒꯗꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯉꯩꯗ ꯕꯦꯜ ꯈꯤꯡꯗꯨꯅ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯍꯧꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯀꯌꯥ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗꯕꯗꯒꯤ ꯃꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯀꯨꯝꯖꯥ 2024ꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯕ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯐꯕꯅ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨꯗꯤ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯈꯤꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯉꯔꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯨꯁꯨꯒ ꯃꯤꯐꯝ ꯑꯃ ꯃꯨꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:40 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯀꯣꯡꯒ꯭ꯔꯥꯏꯂꯥꯛꯄꯝ ꯍꯔꯤꯗꯦꯕꯄꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈꯤꯕ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯥꯗꯣꯔꯛꯇꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯨꯁꯨꯒ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯁꯤꯃꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯪꯈꯤꯕ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯐꯥꯖꯤꯟꯕ ꯑꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯐꯥꯖꯤꯟꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 5ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯔꯤ꯫ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯥꯔꯛ 10 ꯍꯥꯞꯀꯗꯕꯅꯤ꯫ UMAPO ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯣꯁꯦꯝꯒꯤ ꯀ꯭ꯂꯥꯁ 12 ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯑꯥꯔꯠꯁ ꯂꯣꯏꯅꯅ ꯕꯣꯁꯦꯝꯒꯤ ꯀ꯭ꯂꯥꯁ 10ꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯕ ꯀꯥꯏꯕ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯑꯦꯟ ꯄꯥꯉꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UMAPOꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CM ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ TH ꯕꯁꯟꯇꯗꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫
ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯑꯀꯟꯕ ꯏꯔꯥꯡ ꯀꯌꯥ ꯂꯩꯈꯤꯕꯅ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯈꯤꯗꯦ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯨ ꯂꯩꯈꯤꯗꯕꯅ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯉꯥꯏꯐꯗꯅ ꯃꯥꯛ 10 ꯍꯥꯞꯄꯤꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯊꯝꯖꯔꯤ꯫ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯕꯤꯗꯨꯅ ꯁꯤꯑꯦꯝ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯅ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯨꯞ ꯑꯁꯤꯅ ꯊꯝꯖꯔꯤ ꯍꯥꯏꯔꯤ꯫